Film asi anisuba sarukni haibadi season 2 ni ahanba saruk season 1 mamingna Greenland 2020 da release tawkibani. Season 1 adu aigi page asigi mamangi video da thagachakrabani. Ahanba season gi explanation adu taraba matungda season 2 gi explanation asi tabiragadi gyan taba hengani haina khanjai. Season 1 gi video adu thiba nungainabagi damakta description da link hapcharange. Tabada nungainabagi damakta mamang season gi wari mate khradang hapchanjarange. Comet haina khangnaba atopa solar system da laiba chauraba object khara prithvibi gi lemai da tasalaki maduna maram oiraga prithvibi gi mafum kyada amang ata tholaki tarakhiba comet sing adugi maraktagi clock haina khangnaba khwaidagi chauba comet ki fragment ama tarakpadagi prithvibi da leriba 75% hinba jiba panba punamak tumna sikhi. Comet aduna prithvibi gi lemai da tarakhraba matungda prithvibi gi ising nungsit amadi akoibigi weather amasung climate ta ahongba kaya lakhi. Mafam khudingda ising ichau thokpa chauraba volcano kaya pokhaiduna magnitude yamna wangba jwar habana chingba amadi chauraba tsunami kaya amana amang ata thonki. Khoibu ngakthoktuna leriba ozone layer mangkiduna yamna sathiraba radiation kya changchilakduna mipum khudimak mapana thokpa yahandana lerakpani. Thok uragana cancer naduna siba haibasi soidrabani. Khanghaudana radiation storm kaya laktuna amang ata kaya ma thokhanbasu kongaini. Hingnabagi lanfamda mioiba khara hingauriba singa sisu chanaba kharagidam hattoknari huran chithi tawnari angamba settuna chanari. Khwaidagi chauba clock haina khangnaba comet ki fragment adu tarakkhrabasu yamlaba comet ki fragment macha kaya ama prithvibi ki gravitational force na phajanduna prithvibi ki orbit ta ungduna pairaga leiribani. Khanghaudana prithvibi ki lemai da tarakadoribani. Chahi manga chumna bunker manung adu da leraklabani. Khunda leita nabagidamakta mapanda thoke hairabasu hairiba condition mayam asina khunda leita ba yahalamde. Prithvibi ki mafam ayamba radiation storm na sokhalabani. Jaga ayamba maina chakrabani. Contamination tawbana maram oiraga mi leiba ngamdaba jaga haibado oirabani. Bunker dugi manungda angang sing aduna piklaba room amagi manungda sanari. Angang kaya amasu oja singna laik takpiri. Ahal oiraba kaya amasu yoga tawduna haksang phanaba honari. Mipum khudimak pek tawraba chinjak charaga hingnaba honari. Matam sangna mapan thoktabida chahi manga bunker manungda leselakpadagi mi punamak kok chaknaki anxiety stress leirakhi. Film asigi main role da John amadi John gi nupi Ellison amadi makhoi gi macha Neden. Season 2 asidadi Neden asi chaure pakhang pharabani. Hojik mayam season 2 asi haurasi film asigi maming Greenland Migration 2026 ta release tawbani. Film asi hojik ki oiba present da laglasi. Ahanba sinda John na darkar oiba pochei thiba amadi mapan gi fibam yengnaba masa pumba protection gear sing sechanduna mask uptuna bunker adugi mapanda tholaki. Bunker manungda leiba army amaga John ga radio da pau phonarami. John na radio da hairaki aigi ngarangi mangda biscuit amadi yamna hawgudaba coffee sing urami. Army aduna radio da khumlaki ahawba coffee ama pini hairagadi aigi khut oisi kakthatki hairabasu ai soidani agani. John na radio da makha tarki hojik beer ama thaaga summer concert yengba chalabadi kayam nungaigani. Army duna khumlaki madu pumnamaktu wakhal da khanjaba natana upai leitre. Hinghuriba mi singasi kuina mapan thoktabida bunker manungda lesanbadagi mamangda thinarakiba nungaiba mayamdu mathang ningsangaki. John na sum lakpada volcano ama khara kaiba horaktuna lava singadu chenthroktuna leiba urami. Sum lakpana John samudra khongbal da yausalaki. Samudra khongbal aduda lifeboats khara mahakna uba phangami. Lifeboat amada kakhatuna kanagadaba supply sing yauramba yai haiduna check tawba horami. Kanagadaba pochai amata yauromdabadagi John makhada kumdarakhi. Dugi matungda atopa lifeboat amada amuk thong hangdoktuna yengki madudasu kanaba amata yauromde. Nakanda chauraba akaiba jahas ama taaduna leirami. Madu tamna amuk John na changchanki. Jahas manungda changgena tawba matamda radio da army aduna hairaki samudra mapan adudagi panglap laptana radiation contamination oiraba kallaba nonglei nungsit khara uba phangi matam yamna leite khara thun halaknaba taw. John na ai matam kuina leiroi phat launa tholake hairamaga jahas adugi ohoba amada changchanki. Mahaki lem adu sizinaduna jahas manungda changchanki konna kanarakadaba pochei sing thiba horaki. Kanagadaba pochei screwdriver na chingba khara chu phangba ngamki. Jahas adugi crew member sing adusu asiba hakchang oina taraga leibadusu John na urami. John
contamination tawraba jaga aduda toina tholakpana maram oiraga lok yamna kanna khurami mahakna upu amada yauramba diary ama phaktoktuna yenguba matamda akangba lei ama yaurami koina uba phangudraba lei adu ubada John yamna harauki tanja aduda bunker manungdagi radio da hairaki John nonglei nusit adu nangi maikai tamna khongjel yamna yangna changchinkhre haujamak yam thuna bunker du da halau natrabadi nang khodong thiba nangagani John na hairaki ai haujik jahaz adudagi thokba horae matam kiyamna leiri radio dagi John da hairaki haujik matam amata leitre nonglei nusit adu nangi hekok mathakta leirabani John yamna thuna jahaz adudagi thoklakki samudra mapan aduda yamna kanna chelakki aduga tunglomdagi su chingmai gumna chawraba akhak arau loinana radiation contamination tawraba nonglei nungsit adusu humduna lakki John thawai hingnabagi namak khongjel yangna chelakki adubu nonglei nungsit aduna hena yangna paiduna lakki yamna thuna chelao natrabadi nangaroi haina radio du da hairaki numpok thangba maikei da leiba tunnel gi gate adu hangnaba John na radio da hairaki adu hangdokpa horaki aduga radio da John da hairaki storm asi aduki matik sapu kana lakpana maram oiraga thong thingjendrabadi pumnamak awaba taragani John na hangdok iba thong adu da chongkhatuna yalaga kakhatkhi khudak aduda bunker adu gi thong adu thingjenki laibak phabadagi John bunker adu gi manungda changba nanghauki John na bunker manungda hek changlakpaga mapangi radioactive contamination oiraba phattaba mayamdu lakthoknabagi dambak masapumba decontamination tokthokhi madugi matung John marks lakthoktuna sor sangna hongdokhi atopa sinna madana bunker manungi computer room da mafam kayadagi mi kayamana makhoibu rescue tobinaba request tawrakhi bunker manung aduda official singna meeting tawduna wa khanarami army gi general aduna hairaki bunker asi sahi ani khak leiba yanaba sarambani adubu ekhoina chana thaknaba yamna haina manage tawduna sahi mangadi fajalagle haujik chana thaknaba leisalaktre kari kari tawba yabage habadu mayamgisu mod adu phongdokpiu Adam Koba officer man hairaki chahi amagi matungdadi chanaba potchai injang napina chingba labukta thaba yarakpasu yai army amana John gi nupi Elisanda John safe oina bunker manungda halakle haina che machet amada iduna khangalakhi Dr. Amina na hairaki radiation gi level asi hanagi changdagiri 4% di handarakle tapna tapna sum handarakli adubu karamba matamda safe oiba level da yorokani haibadi haibangamdri radiation gi level asi ayamba matamda samudra mapandadi changkhara nemi Adam na hairaki yamdaba radiation adudi nungsitna yamna line puthokhibasu yai Dr. Amina na khumlakhi nungsitna situna pukhrabasu lemhauriba radiation khara adudi danger level da adum leigani expose tarurabadi cancer na aduna mi phawba sigani haujik ekhoina leiniba bunker gi environment asisu safe oidrabani Elison na haidaki haujik ekhoi makha taba kari tawgadage haibadu khanasi karamba mafamda chatlaga safe oigadage haibadu mot phongdokpiu atopa officer khara na haidaki Canada amadi America di ayamba saruk maina tumna chakre aduga Iceland su miyobina leiba yaba jaga oidre Elison na Western Europe ta chatpadi kari akaiba leibagi haina makhoi mayamda hanglakhi mafam aduda nonglei nungsit kharadi lei haina tai mafam adugi nungsit adu safe oigadra haina nupi amana hanglakhi Elisana mafam asiga yengnaragadi Western Europe tana contamination gi level asi yamna nemi nupa amana hanglakhi Dr. Amina crater gi matangda anaubo pau kari lei crater haiba wahai asi khangnabagi damakta explanation masa amata tawcharamge matang asida crater hairiba asi atai karisu nate kometna prithibigi lemaida tarakhraba matungda yamna chawroba kom haibadi pukhri gumba ama semduna lehogani kom adu sembada komdugi akoibada wanglaba ching kaya ama semakani chawraba chingsing aduna khajanduna leikhibadagi radiation contamination oidaba nonglei nungsit adu yauba ngamde ising chawk thokpa ngamde chanaba pochai thaba yaraktuna anauba punsi ama mafamdada semba ngami masibuni crater hairiba asi nupa aduna crater gi matangda anauba pau kari legi haiduna Dr. Amina da hanglakhi Dr. Amina na khumlakhi wafam asi atopa station da leiba scientist singasu discussion tawrabani ai isamagna su calculation tawduna yenglabani 100% makti chungani haibangamde adubu crater gi akoibada leiriba wall singa sina radiation gi nonglei nungsit adu changbangam hande air gi safe oiba level su crater adu gi manungdadi leigani thawai panba jiba singna mafam adudadi khunda leitaba yagani atopa sinnamadana John Dr. amaga unarami Dr. aduna mahaki nupi Elison amadi mahaki machanupa neden karam tawri haina hanglakhi makhoida nahaki leiriba condition adugi matangda sengna haidokpana fagani haina John da hairakhi
असुमना वरी सादुना लेरिङैदा खंहौदना ज्वार हाबा हौरखी बंकर अदु निकपा हौरखी एलिसना अतोप्पा वा अमा खनगदबा लei हाइना हाइरखी अखोइना लेरिबा बंकर असिदगी पंगलाप लापतना मियोइ खरना रेस्क्यू तौबिनबा हाइरखिबदु कमदौगनी अदामना हाइरखी हौजिक अखोइना यामलबा मियोइ यांखै अदु मतौ करमना मफम असिदा थंगनी चाना थक्नबा कदाइदगी पिजगनी एलिसना हाइरखी आइसु पुमनमक्सिंग अदु खंगी अदुबु मखोइसिंग अदु प्रोटेक्शन अमता याउदना सुरुंग मनुंगदा लैबनी एदामना मखा तारखी मखोइसिंग अदु करम्बा लैना पुसलकनी हाइबा खंबा ngamba nate radiation contamination तौदुना लाकदौरिबनी एलिसना हाइरखी अदु ओइरगदी मियोइसिंग अदु अखोइना सिहनबगा चप मानद्रिबरा एदामना हाइरखी हौजिक अखोइगी केम असिदा मखोइबु पुसलकपा हाइबसे नातै चारोरे हाइना मखोइदा हाइदोखरसी एलिसना मदु यारोइ भोट तौदुना डिसीजन लौसी हाइना हाइरखी रेस्क्यू तौबा चटपा पाम्बिबसिंग खुद थांगतपियु हाइना हाइरखी अदाम खंग नतना अतै ऑफिशियल खुदिमक मथंग खुद थांगनरखी आर्मी जनरल अदुसु खुद थांगलखी आर्मी जनरल अदुना हाइरखी हयेंगमक मियोइसिंग अदु रेस्क्यू तौनबगिदमक रेस्क्यू टीम अमा थारगनी अतोप्पा रूम अमदना स्टूडेंट कया अमा ओजा अमना लाइरिक ताकपिरमी ओजा अदुना छात्रसिंग अदुदा स्टारसिंगी मरमदा ताकपिरमी छात्र अमन हंगलखी अखोइगी क्लास असिदा स्टारगी मरमदना अयाम्बा डिस्कस तौरिबसि करिगिनो ओजा अदुना खुमलखी ममांगी हिस्ट्री नेनादुना थोलकपा याबा खुदोंथिबसिंग ngakthokpana चुंगनी खल्ली हाइना हाइरखी छात्र अदुना हाइरखी क्लर्क तुदी स्टार सुनते कॉमेट नि अदुगी मथक्ता क्लर्क ती पृथ्वीगी लेमाइदा यौरखरबनी ओजा अदुना मखा तारखी ख्वाइदगी चौबा फ्रेगमेंट क्लर्क ती लेमाइदा यौरखरे अदुबु अपिकपा फ्रेगमेंट कया अमदी यौरक्त्री फ्रेगमेंट मचासिंग अदु अखोइगी अर्थ की ग्रेविटेशनल फोर्स ना फाजनदुना पृथ्वीगी ऑर्बिट उंगदुना लेरिबनी अतोप्पा सिन अमदना इसिंग चिंखतपा यारुद्रबा अंडरग्राउंड की वाटर पाइप अदु जोना रिपेयरिंग तौरमी जोन मसामक स्ट्रक्चरल इंजीनियर ओइरकपनिना असिगुम्बा सेमबसी यामना हैबा मिसक अमा ओइरमी महाकना फजना सेमबदगी पाइप अदु ऑन तौबा मतमदा इसिंग लाकपा होरमी महाका रिपेयरिंग तौमिनबा नुपा अमदी जोन इसिंग अदु लाकपा उबदा यामना हराउरमी अदुगा हाइरखी हौजिकती इसिंग फजना थकपा फंगगनी अतोप्पा सिन अमदना एलिसना महाकी मचानुपादा यामना साउनिंगबगी सक्तम अमा उटली नेदेना महाक फजना एक्सप्लेन तौजगी हाइना हाइकी अदुबु एलिसना महाकी एक्सप्लेनेशन अदु तानिंगदे महाकी मपाना निमिदांगी मतमदा लोक याम कन्ना खुबा अदु नंगसु खंगिबा नत्रा हाइना हाइरखी मयाम पुमनमक फामिनदुना वारी वतै सादुना लेरमी जोनसु पार्टी अदुदा जॉइन तौबा चंगखी अकाइबा जहाज अदुगी मनुंगदगी फंगलकपा लई अकंबा अदु जोनना एलिसनदा पीदुना हैप्पी बिलेटेड वैलेंटाइन्स डे हाइना हाइरमी जोन की सरप्राइज अदु उबदा एलिसन यामना हराउजखी समुद्र खोंबांदा लेहौबा अकाइबा जहाज अमगी मनुंगदगी फंगकपनी नंगीदमक पोरकपनी हाइना जोन एलिसनदा हाइकी इसिंग पाइप अदुदी इसिंग चिंखतपा यारबरा हाइना एलिसन हंगलखी जोन कैदोबगी यारोदिनो नंगी नुपा स्ट्रक्चरल इंजीनियर अमा लेरिबसिदी हाइना हाइकी एलिसन वहाइसिंग अदु ताबदा यामना हराउजखी जोन महाकी मचानुपा नेदेनदा हंगखी ngasi class nungairakpra kari kari anoba thingdaraki haina hanglaki nedenasu class adu nungairai adubu anoba karisu leite haina hairaki elisana jonda hairaki nahaki najanupa asi bunker asigi mapanda thoktuna leirambadagi security na phaduna pusalakpani john yamna sauki aduga nedenda hairaki karinu nangna tawribadu nangbu ngaurabra bunker gi mapanda kyam kuina leirubano marks ti upra nedenda khumlaki marks uppaga thokpani aduga yam kuina leibasu nate मिनट्स खर खक लेरुबनी नोंगलै नुसित अमता लाखिबसु लैते जोना नेदेंदा चैदुना हाइरमी बंकर की मपानदा थोकपा हाइबसे यामदा खुदोंग थिनिंगाइनी मतम कुइना बंकर सिगी मनुंगदा लैबसे नोंगाइते हाइबा आइसु खंगी अदुबु अखोइ वारसु वाना खांगबा ताबनी नेदेंसु सावरमना हाइरकी आइसे अंगांग मचा नत्रबनी पाखंग फारबनी आई रूमदा चंगलगे हाइरमगा नेदेन मफम अदु थादोक्तुना चटकी एलिसनना जोनदा हाइरकी सावररनु इंखलकपगी वांगांगनबा यादबगिनी मतोमदा अदुम फरकनी जोना यामना साउना हाइरकी इंखलकपगी नते यामना पंगबगिनी एलिसना जोनदा हाइरकी होय नंगदौना पंगबगिनी अइना बंकर असिगी मपानदा थोकनु हाइबदा नंगसु यादे मपानदा अदुम थोई अदुना नंगी नसासु नंग लौदना पंगिबनी असुमना फागी तौनादुना नोकमिनखी अदुगी मतुंगदा डांस तौमिनदुना जगोय सामिनदुना अवाबसिंग अदु ngahak काउथुंगलखी डांस तौरिङै मनुंगदा जोन लोक यामना कन्ना खुरखी एलिसना हिदाक चाथोंगनबगिदमक डॉक्टर अमदा यंगथोक्सि हाइना हाइरखी अदुबु जोना मदु याखिदे आई कैसु तौरोय हिदाक चारि हाइदुना एलिसनदा ओइदबा nganखी
ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯔꯦꯁꯀ꯭ꯌꯨ ꯇꯤꯝ ꯑꯗꯨꯅ ꯀꯦꯞ ꯃꯅꯨꯡꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯔꯦꯁꯀ꯭ꯌꯨ ꯇꯧꯗꯨꯅ ꯄꯨꯔꯛꯈꯤ꯫ ꯔꯦꯁꯀ꯭ꯌꯨ ꯇꯤꯝ ꯑꯗꯨꯅ ꯔꯦꯗꯤꯑꯣꯗ ꯊꯣꯡ ꯍꯥꯡꯗꯣꯛꯄꯤꯅꯕ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯈꯤ꯫ आर्मी जनरल अदुना बंकर की वेस्ट साइड लेबा थोंग अदु हांगदोक्लगा लेरबनी हाइना रेडियो अदुदा हाइरखी अदुगा डिकंटामिनेशन टीम अदुसु रेडी द लेनब हाइरखी। अतोपा सिन अमदना जॉन अमदी महाकी फ्रेंडना वाल द क्रेक चतुना लेरंबा अदु थेंगनरखी। अदामना अनिसुब ट्रिप अदुदी लाकपा याररोय मखोगी लेफम चाफम लेररोय हाइरखी। एलिसना मदु यारोय सेकंड ट्रिप चतनबा तौसी हाइन हाइरखी। अदामना मखोय मयामदु लाकलगा कदाइदा तुंगनी नंगी फमुंगदा तुमहनगद्रा हाइना हंगखी। एलिसना मदुना मी अमगी पुंसी कनगनी हाइरबदी होय एगी फमुंगदा तुंबा यागनी हाइना हाइरखी। असुमना मखोय मसेन मरी येनरिङैदा रूम अदु निकपा हौरखी। कंप्यूटर की नेटवर्क पुंबसु तत्खिदुना रेस्क्यू टीम गा पाउ फाउनबा फंखिदे। खंगहौदना यामना कनबा ज्वार हादुना बंकर अदु कन्ना निकपा हौरखी। बंकर अदुगी अकोइबदा लेरिबा लम अदु चेखाइबा हौरखी। ज्वार हाबा अदु कनबा हेमनबना बंकर अदु निंखाइबा हौरखी। जोन लेरिबा रूम अदुसु निंखाइरक्तुना सिलिंगी अकाइबसिंग अदुना जोनगी मथक्ता तासलखी। जॉन एलिसन लेरिबा रूम अदुदा एलिसन थीबा लाखी। अदुबु एलिसन रूम अदुगी जगह अमदा ज्ञान मांगदुना लेमाइदा तादुना लेरमी। जॉनना एलिसनबु हौगतपीदुना रूम अदुदगी पुथोरखी। जॉन अमदी एलिसन मखोई मचानुपा नेदेनबु कोइथी थीबा हौरखी। नेदेन रूम अमगी मनुंगदा मार्क्स अमा उपतुना यामना वाना सोर होंदुना लेरमी। जॉनना एलिसन अमदी नेदेन हाइरखी सोर सांगना सांगना होंदुना लेयु एकोय हौजिमक बंकर असि थादोक्तुना चत्तबा याररोय बेगसिंग अदु यामना थुना पेक तौसन्नरो फिरोल अमदी चाना थक्नबा लोइना हापचनरो ख्वाइदगी मरुइना नेदेनगी इंसुलिन बेग अदुसु हापचनबा काउगनो। मसी हाइरमगा जॉन मार्क्स लरुखी हाइदुना मार्क्स थीबा चेनखी। एलिसना नेदेन हाइरखी इंसुलिन अमदी पोचै लोइनमक बेगता हापचलो एकोय मफम असिदा अमुक हन हलकलरोइदबनी। स्टोरेज रूम द लेबा मार्क्सिंग अदु जोना लौथोक्लमी अदुगा नेदेन अमदी एलिसनगदा अममम उपसनबिरमी। बंकर अदुदा लेरिबा मिपुम खुदिमक थवाई खुबाक्ता हापनादुना बंकर अदुदगी चेंथोक्नबा होनरमी। बंकर अदुगी थोंग अदुदा नुपी अमा चप्पगा लेखिदुना थोंग हांगदोक्पा यादबदगी मिपुम खुदिमक थोक्पा यादना लेरमी। जॉनना मफम असिदगी थोक्पा याररोय नोंपोक थंगबा माइकेदा लेबा गेटता ओइना थोरसी हाइदुना मखोय अहुमक नोंपोक थंगबा माइकेदा लेबा थोंग अदु तमना चेलखी। अदुबु थोंग अदु यौद्रिङैगी लंबीदा सिलिंग निंखाइरक्तुना लंबी अदु ब्लॉक तौसन्दुना लेरमी। मखोय अहुमक मखागी अहोबा मचा अमदा लिथोक्तुना चटनबा होनरमी। मथंग मथंग जॉन अमदी नेदेन अहोबा अदुदा लिथोक्पा लोरबा मतुंगदा एलिसना लिथोरक्पा मतमददी सिलिंग अदु हेन्ना निंखाइरखी। अदुबु जॉन एलिसन अदु यामना थुना चिंथोहौबदगी एलिसनसु असोय अंगाम यावदुना अहोबा अदुदा लिथोक्पा नंगौखी। असुमना नोंपोक थंगबा माइकेदा लेबा थोंग अदु हांगदोक्त्रिङैदा मार्क्सिंग अदु चेक तौरमी अदुगा थोंग अदु हांगदोक्खी। असुम तौना मखोय अहुमक बंकर अदुदगी मपानदा थोक्लखी। एलिसन हाइरखी अखोय हौजिक कदाइदा चटकदबनो अदुगा रेडिएशन मयाम असिना करमना ngakthokkani। जोना खुमलखी अखोयना हौजिक लेरिबा आइलैंड असि थादोक्तुना समुद्र खोंबान तमना चलसी हाइदुना मखोय अहुमक समुद्र खोंबान तमना चेलखी। बंकर मनुंगदगी मपानदा चेंथोरखिबा मियाम अदुसु माइकई खंगदना थवाई हिंगनबा कोचेन चेंदरमी। चेलकपगी लंबीदा डॉक्टर अमीना अदु तुसंदुना ज्ञान मांगदुना लेरमी। जॉन अमदी एलिसनना डॉक्टर अमीना अदु हौगतपिरमी। समुद्र खोंबानदा लाइफ बोट लेबनी हाइना जॉनना हाइरखी। मखोय पुंगनमक लाइफ बोट अदु तोंगहौनबा चेनमिनरखी। अतै मियाम अदुसु लाइफ बोट अदु तबु तोंगहौरबदी हाइदुना लाइफ बोट सिंग अदुदा योमजनरमी। लाइफ बोट सिंग अदु मी यामना तोंगबा हेमनबदगी मथंगा ओंथोंनखी। अतोपा लेमहौरिबा लाइफ बोट अदु तमना चेलकपदा बंकर मनुंगदा ऑफिसर ओइबा एडामगी मार्क्स अदु मियोय खरना मुन्नबा होनरमी। जॉनगी फैमिलीना चंगसंदुना एडामबु मतेंग पांगबिखी। अदुबु लाइबक थीबदी मतंग अदुदा जॉनगी मार्क्स अदु नुपा अमना मुंदुना पुरगा चेनखी। उपाय लेतबदगी मखोयसिंग अदु लेमहौरिबा लाइफ बोट अदुदा तोंगहौनबा चेंजनरखी। एडाम एलिसन नेदेन डॉक्टर अमीना अमदी जॉन मियोय खरमबगा लोइनना लाइफ बोट अदुदा तोंगमी। आर्मी अदुना हाइरखी थोंग अदु थिंजलहौरो थुना चटखरसी नत्रबदी अतोपा लाइफ बोट तौना मियामना ओमसेलक्तुना लाइफ बोट अदु मथंगा ओंथोंनखरगनी। उपाय लेतबदगी जॉनना अखोयबु वारौबिगनु हाइरमगा लाइफ बोट की थोंग अदु थिंजनखी। तोंगबा फंगहौद्रबा मियोयसिंग अदुना लाइफ बोट की थोंग अदुदा थिल्लबसु थोंग हांगदोरखिदे लाइफ बोट अदु थौदुना चटखी। नेदेना थोंगनौदा येंथोक्पा मतमदा यामना वांगलबा सुनामी अमा मखोय तमना लाअमी। लाइफ बोट तोंगबा फंगहौद्रबा
samudra mapanda lehuba miyoising adu chingumna chauraba tsunami aduna humduna puthokki asigumba yamna chauraba tsunami asida miyoibane hingba haibase oithoktabani John gi family na tongiba lifeboat adusu tsunami adu mayoknakhi chauraba tsunami aduna lifeboat adu mathak makha onduna humdokki manungda tongiba mi khudimak mathak makha onthokki adubu laibak phabadi asoi angam amata yaukhide asum tawna bunker adu da leramba miyam adugi manungdagi makhoi khaktamak hingorami John air quality detector adu da check tawbada air adu safe oire haina hairaki lifeboat adu da tongiba mi khudimak mask lokthokna nupa amana hanglaki hojik ekhoi kadai da chatkani bunker adu da handuna chatpasu yararoi earthquake amadi tsunami na loina tumna mangankhre mafam asidagi khwaidagi nakpa Iceland su maina tumna chakhre nupa amana amuk hairaki ekhoi panthungpham amadi darkar oigani samudra asida sum leibadi yaroi hojik lifeboat asida hapta amagi chana thaknabadi yauri Elison hairaki Europe ta chatpana khwaidagi khudong chagani John su hairaki Europe tadi character su leire mafam adu da chatlasi lifeboat asi south east tamna thorasi Elison makha taraki ekhoina England da yoba ngamagadi London da chatuna Mackenzie ga unabasu phangagani matang asida Mackenzie hairiba si Elison gi friend ni makhoina bunker manung da leiringai da Mackenzie hairiba ni PSC ga Elison ga radio gi khuthang da khangnarakpani asum tawna army aduna lifeboat adu south east lom da thauba horaki lifeboat adu leptana ahing chomda thoraki numit kharini gi matungda lifeboat ki engine adu muthokhi engine adu John yamna kana repairing tawnaba honaki nokhoi pumnamak engine adu yararoidra haina mi painarami adubu John repairing tawbadagi engine adu start tawba yaraki makhoi loinamak haraunarami sor sangna hondoknarami asum tawna journey adu makha chatharami ahingi matamda Neden amadi John star sing adu yengminaduna awanungai gi wari sanarami numit kharani gi matungda amuk lifeboat ki engine adu amuk hanna mutkhirami John ai check tawraki haiduna check tawgena tawbada lifeboat adu thoriba army aduna yenguranu kanararoi thau yaugdre haina hairaki army aduna makha taraki hojik lifeboat asida numit nini gi chana thaknabadi yauri makha tabadi nungsit amadi samudra gi chelna puba maikei da chatpa tabani asum tawna numit kharani gi matungda lifeboat aduna karigumba khara da thingjinbadagi makhoi pumnamak tumambadagi hagotnarakhi thongnawdagi yengubada makhoi kangphal da yauri haiba khanglakhi thong hangdoktuna yengluba matamdadi makhoini yauriba mafam asi isingna thumjalaba England gi city Liverpool haibadu do irami makhoi gi lifeboat aduna thingjalibasi wanglaba building amagi matondani lifeboat tagi kumdadringai da John air quality check torami air adu safe oibadagi makhoi kangphal maikei da lifeboat adu chai ani paiduna honjalami asum tawna kangphal da yauraba matungda lifeboat adu dagi makhoi loinamak mathang kumdanaraki Elison hairaki mafam asida kuina leiba yaroi mayamgi tumpham chafam thidaba yaroi mafam asida bomb shelter gumba bunker gumba amata leitabra Adamna khumlaki mafam asida shelter lei habagi paw amata phangkiba leite Elison yamna thuna leifam ama thisi hairamaga chatke hana torokpa mikub aduda miyoi khara lambida chatkhiba urami mi sing adugi matung inuduna makhoisu chatki mafam aduda mi kaya ama lambi mapanda aphangba chaduna lerami mi sing adu ubada Neden hanglaki makhoi sing asi mataw karamna mapande hingduna leiba ngamlibano John khumlaki makhoi sing asi upai leitabagi mapande leiribani adubu makhoi yam kuina hingbadi ngamoi jaga amadana yamlaba miyam amana army gi bunker amagi manungda changnaba honarami army sing aduna clearance batch yaugdrabadi changba yaroi haiduna laurakhi Elison ekhoi gi batch yawi haiduna magi batch adu army sing adu da ulami Adam na hairaki ekhoi sing asi Greenland station dagi government gi official sing ni ekhoi bu changhalu Elison gi batch adu army aduna scan tawduna check tawba matamda approve tawrami Elison adu gate manungda changaknaba hairaki Adam na magi batch adu mafam khangdana manghawra nakhoi computer system da ekhoi gi data yarongani check taw haina hairaki army aduna Elison natana atei kanamta changba yaroi batch amana mi amadagi henna changba yaroi haina hairaki John army sing aduda ekhoi Elison gi family ni hairabasu army sing aduna batch yaugdrabadi changba yaroi haiduna changhankhide Adam su changnaba honaki adubu army na yaroi haina kanna thingki asumna tension wangkhandarakpadagi army aduna khanghogduna nomai kapthoraki nomai maru aduna Adam da panduna khudak aduda Adam siki
Tanja aduda radiation contamination oiraba kallaba nunglei nusit adusu lakhi. Army sing adusu gate lonchanduna bunker manungda changki. Mapanda lehoriba miyam sing adusu hingnaba kochen chenaki. John, Ellison, Neden amadi Dr. Amina makhoi marisu yamna kanna chelaki. Tanja aduda gari ama kanna thoraki. Gari adu John na khamduna makhoibu London phawa pubinaba yamna kanna haijaki. Topa nupa aduna karigumba khara pidragadi tongba yaroi haina haiki. John na magi khudang gari adu lokthokduna nupa adu da piki. Asumna makhoi mari gari tongduna khonglei thuna mafam adu thadokduna chatki. Mafam asida tawramliba mayamdu ubada makhoi yamna pakhatnarami. Dr. Amina na nupa adu da hanglaki. Mafam ayambada asumna loina tawrabra. Angamba hattoknarakpa. Nupa adu na khumlaki. Haujikti Prithibhi ase khudong thiningai oiba jaga ama oirabani. Chanaba kharagidamak mibu hattokpada karisu luna launadre. Kallaba radiation yauba nunglei nungsit kaya ama khanghaudana laktuna mi kaya ama khudakta sihali. Nedenna Dr. Amina da crater asi thajabra haina hanglaki. Dr. Amina na su hairaki crater asi oithokpa yai. Nedenna makha tharaki adu oiba taragadi crater hairiba asi dinosaur sing tumna hatkiba KT event aduga manaramba yai. Chahi 66 millions muki mamangda asteroid amana Prithibhi lemaida taraktuna dinosaur amadi jiba panba punamak tumna harkhibagi thodoktubu KT event haraga khangnei. Dr. Amina na Neden dairaki KT event gi matungda jiba panba sanga khangnatana mana masing upalopal punamak crater adugi manungda leraki. KT event thoklamdrabadi ngasi aikoi mu nupa aduna London yogudaba pungkhai ama khak ngaire ngahak pothakisi haiduna gari adu khamduna lerami. John na nupa aduda kani ming kawi kadai dagino haina hanglaki. Nupa aduna aigi ming Obi kawi Nigeria dagini sahi 33 gi mamangda England da lakhibani. Nupa aduna hairaki England da leiduna thabak ama tawba haibase aina angang orikandagi mangjarakpa manglan amani. John na hairaki mi ayambana France da leiba crater adugi manakta chatnai nangdi chaningba phawdabra. Nupa aduna hairaki mafam asidagidi France da ne hena khudong thiningai oi. Nanga langminaba scientist friend aduna hairiba crater ki wafam adu aidi yaningde oiridaba wafamni. Asum tawna Neden su changaktuna wari ngahak saringaida ground adu kana nikpa horaki. Kari tawrabano haiduna John na yengkhalubada yamlaba komeki fragment sing mai achakpa oina makhoina leiriba maikai. John na Ellison amadi Dr. Amina da u pambi amagi marumda lumduna komeki fragment sing aduna sapu kana pairakpada humlakpa nuksit adu yamna kanmana maram oiraga Ellison amadi Dr. Amina u pambi amada yanduna nuksituna hummaga pudanaba u pambi aduda chetna yanduna lerami. John ga Neden gasu u pambi amada yanduna masa ngathokjanabagidamak u adugi marumda lumdun lerami. Dubu gari adugi mapu nupa amadudi mahaki gari adu tamna kanna chelami. John na nupa aduda chendabida u amagi marumda lummaga leinaba lauduna hairaki. Adubu nupa aduna John haiba wadu tadabida mahaki gari adu tamna chenjanki. Dubu nupa aduna gari aduda kakhakke tawba matamda gari aduga konana komeki fragment amana nupa adu humduna puraga chatki. Khudak aduda gari thauduna lakpa nupa adu siki. Ngahaki matungda komeki fragment sing aduna lemaida tarakpa loikraba matungda gari manungda yaukhiba makhoigi pochei khara adu lokthokduna makhoi makha taba khongchet adu khongna chatpa horami. Asum tawna makhoi khongna sum lakmana mamai thangda London yorakhi. Ellison gi friend Mackenzie na hairakiba London gi address aduda makhoigi family adu yorakhi. Thong thinduna yenglubada Mackenzie na manungdagi nomaina namaki. Adubu yengthuluba matamdadi mahaki friend Ellison oirambadagi thong hangdoktuna makhoi punamakbu Mackenzie na harauna welcome torami. Amaga konaduna yam haraunaki. Namidangi matamda makhoi punna wine thakduna awanungagi wari sarami. Namitumagi ahingdumadi mayam punamak awaba kauthngnaki. Ellison na Mackenzie da France da leiba crater duda nakhoi punna chatsi haibada Mackenzie ni yaramde. Ahingi matamda Ellison tumdarubadagi John na lok khuba makhon tarakpadagi hawalaki. Ellison na bathroom da changduna yenglubada John yamna wana lok khudana lerami. Adubu lok khuba aduda yamna yauba adu Ellison na uraki. Ellison na yamna pakhatna kari tawba yaurobage asengba hayu haina hairaki. John na kari sunate natondagi nahi tabani haina hairaki. Ellison na sauna hairaki oidaba nganganu asengba adu yamna thuna hayu. Asengbagidi John asi radiation exposure tawbadagi cancer na naba kuirabani
mahakna kanadasu haidokna leirakpani. John awaba khonjel da hairaki karigumba aigi symptoms asina I thokpa natragana lok khubada I yaura agadi aina hingduna leigidabasi hapta taruk natraga hapta nipan phawba oibe yai haina doctor na hairaki. John na hairaki karisu khalunu hapta taruk taki hena hingbasu yai. Elisana nangna hairiba mayam adu karino aranba oirangani haiduna yamna kapchaki. Elisana makha taraki Mackenzie gi manakta hidak soidana leigani hidak to charaga soidana fagani. John yamna thamoi songna hairaki masidi layingba ngammaroidaba laina amani. Wahaising adu tabada Elisan yamna thamoi songna kapki. Nangna engonda haidriba karigino haina yamna warongna haiki. John na hairaki aina nangwanda paw asi mamangda hainingkibani adubu haujik aina uriba nangi saktam asi yengba ngamoi khangbadagi aina nangwanda haikidabani. Film asigi matang asi yamna pukning nungsiba thamoi soningai oiba yamna nungsiba sinamani. Elisana kapna hairaki aikhoi mafam asida lengdana leirasi France da leba character adu da chalarusi lemhoriba punsi matik asi nanga punna hingminaba pami aikhoi ahum Nedin ga loinana family oina punna mafam asida leminarasi. John hairaki aikhoi mafam asida leiba yaroi mafam asida ai leiningdei ai mafam asida sibasu pamde mafam asida Nedin ga nanga lehenbasu ai pamde lapkhraba mafam adu dagi mafam asida leiragi haina aikhoi lakpa natte. Dr. Amina na haiba creator leiba mafam France chattaba yadabani mafam aduda anoba punsi ama hauba yagadoribani nang amadi Nedin gi khalaga mafam aduda chatsi Nedin di mahaki punsi horokpada ngaidi mafam asida Nedin na matau karamna hingogani. Elisana John da chetna kondana kapchaki machagi da makhalaga makhoi animak creator na leiba mafam France chatpataki. Mathangi ayukta John gi family amadi Dr. Amina punna character leipa mafam adu tamna chatnaba sem sarami. Mackenzie na John da nongmai ma piduna Elisan amadi Nedin bu jakshinna senabina bahairaki. Elisan amadi Mackenzie konaduna kaina naba bidai laurami. Asum tawna Mackenzie su London gi yumda lehauki aduga Elisan amadi John su gari thauduna character adu gi leifam France tamna chatki. Film asigi anisuba saruk adu pung kumari manungda upload tawjarake warabasu wana viewers singna matam adu fawdang dingai biu. Movie explanation asibu adomna khajiktamuk oirabasu interest lebiragadi like subscribe amadi share tobiramu amadi comment section da adomgi mod sing adu phongdok biramu feedback bibiramu.